Ichanupi Heeyaileima KIMACS na singhiba Thang Leiteng competition aduda second tagibani Ichanupi du unabagi ngahak khudongchaba du lawjaraga mayam punna miyeng kamingasi loiba fawba video asi review akogi video asi akogi Mabung Taret haina khangna YouTube channel adu mayam support tawbiyo like tawbiyo share tawbiyo video adu comment maruina comment adum haijari akogi comment se yam pamre comment video aduga loina isan gumnaba tata adu miyeng punna taminarasi Koi na jipu don lakchani ba video si akoi gi handak KIMACS na pangthok pikiba dungulaba online Leiteng Thanghai competition da mapok mathang da bagi marakta pagi ani subagi mana lobi khraba dungulaba Ichanupi Heeyaileima ka unabagi matang adu lawjage akoi gi video si mapung phana yengbiu akoi video sibu support tawbiu nungsibiu akoi gi Mabung Taret hairiba YouTube channel ase miyana nungsibiu like comment shares adugumasu tasengna dum pibirakani su khali pibirakusu oi mayam punamak thagachari akoigi hojik lakchagu purduna lakchari ba video si miyang tabiu mayam punamak pokda akoigi pokpadi Wahengbam hojak akoigi Heeyaileima gi babaje mi kai hana kobi ge duga leifam address je ba ba te tang share to bi aigi ming Wahengbam Kunjabihari singh akoigi leifam Wangkhei Konsam leikai so akoigi Ichanupi Heeyaileima na handak akoigi KIMACS na sinbi ki ba duga online Leiteng Thanghai competition sida hoigi ani suba mana lawraklaga mai palakpa sida apokpa amoina thamoida kari phawi bage adugi nungai badu kitang ka phongdokpina handaki online thangta competition ja Ichanupi Heeyaileima chon second ta ko si amorom haibugadi yam nungai bagal loina na yamna angapam su jeki koina haibudi hairiba competition sida haidiki naudosi Ichanupi no design khali mana sagi mayamgi like mayam phonada sagi second position ta kani haibasi hanbadi khaludi adu ana second position ta ko sida apa moina hengai to aduga aroi bena waham tanga hamse hobige akoigi ngasi gi akoigi khunai sida chanari ba haitare thobolon beba azugumba je akoigi culture tokjaba agi thangta bu pamjaba mahiroi kunai mayam leiribasina akoigi afaba lambida akoigi mangjin thana pui haibagi akoigi fajana bi sule adu masida akoigi apokpogi wafam tanga thangta si hujik aigi wakalon dadi hujik chaliba train si yemuragadi thangta si makal ani thokna khaidokpado mena haibagi karangma sangstan khara mana sagi thangta si kari hatare sagi martial art on the puba thangta I moongama adigi loina na topa moongama na pigi culture gi rom the puba hawalo bevari kono the puba I moongama da ina sum puba ande adu animal aphawa ngakani aduga animal asi yokatpa tangai pudi adu school sing do jing mo pigi curriculum mo oina sagi soidana sagi happy riba adigi satu singsina masibu subject mo oina lawraga to riba si hagatli adu hairiba jiki system si school puno mokta ai yo ni sana ba pamsai aduga loina na sagi akoi mai monte haga jati sigi yamna kwai pu si yamna chena thambiramba sibu ba thangta ba mai se si martial art form yamna thak ani aduga loina culture gi lambi da chatlaga su yamna awang ba thak kalaga malemda leiba mayam mamangda hairiba akoi fajaba thangta sigi matik mugun mayai si akoina puthokani haina promote to thank you ada akoigi ani shoboina akoigi hiai gi apopi mamada wahang kashu thoidokpa di hangjaroi mamada wahang kitang hangjage hiai gi mamada ada hiai gi apo mamagi mingse kari kobige aduga yumna akoigi sidabu arjo akoigi kamai haini akoigi sagai olaga lai na ko yumna dugumba kitang haibi duga laifam kadai digi lapno adesi leikai kitang cho ai ki mi se sanasam Linthoingambi na ko je ai si ipam di sanasam ne duga Wahengbam do ongba ai ki ipam na pisum oina mai kai de gi duga Wangkhei Konsam kai da panjer pani ado handa akoigi
Chanupi Heeyaileima mai palaktana apoi KIMACS sinkiba dum lo online thang ta da mai palakse ima ma oina thamoi da kari hawi bagi yam nuai ngani di khale do nuai do thamoi pe na nuai do tang thambiram sing hai pada thamoi pe na nuai ki hai bidi moi 47 to bai manung da moi ki contestant 47 da isona chandi da mayam se nung si bidina top 5 manung da chalhan bere isabu mayam na like to birakna adagi amu top 5 manung chalaba matung da magi masada lejeri ba magi thongna do mayam mamang da kitang da su thokpa ngunjaraga second bom lawai se tingai litan nuai je je tadi makata se koi Heeyaileima mu lakcha hojik Heeyaileima question khara hangage ado question hangjingai da ne Heeyaileima ming se full la kamaina kawi mina kamai khangna ge amta habiu ne Wahengbam Heeyaileima Chanu. Wahengbam Heeyaileima Chanu okay ado Heeyaileima se hojik class kya kadai da tamgi school de mayik sing Devason school sabam leikai gi ko do hoi Heeyaileima da question haurage ko hoje phajana khum tor ko hekta yaina ado Heeyaileima se thang ta sana base nuai bro ha koi isada thang ta sana base kari nangda kana ba nuai ba kai lege hayone hayo physical oina hachang do sem nuai ba ko physical exercise oina ko ado thang ta sana base isana Heeyai masana ne yamna pamjana changi bra nataga kana na sana halino nene na sana han mane ba ko ado thang ta sana ningi se Heeyaileima mo kari gi sana ningi no oh thang ta na Manipur se ningtam ki ko koi man hawai matam amanda koi British ka Manipur ga su lan thengna bada British no mai pai ko adigi Manipur gi lami mayam na thanga taraga lan thengna bada Manipur na mai paki ko adugi da makta thang ta se Heeyaileima yam nungsi yamna pamjai asine ba ko Heeyaileima pami se Heeyaileima thang sana ba se koi gi chahi kaya surakudai sana ino duga Heeyaileima se hujik chahi kaya surage hujik Heeyaileima se 5 years suraba kaya chahi kaya hairage chahi nipan chahi manga suba da dagi thang ta sana ba hore ko ado thang ta sana ba se Heeyaileima oja kanagi makada thang ta sana page oja Sanatombi se koi gi Keirao gi oja Sanatombi oidui ko chume ado oja na su yamna luna tobirangani Heeyai se thang ta na haibagi yamna phajana haikhre adugi da makta second ta ra su oini ado Heeyaileima koi gi thang ta da second ta ra ko se nuai tabra natraga nuai bra haibidi mina first ta kre ga nuai hodaba leibra natraga second ta haibagi nuai bra second ta haibagi no ado first ta magadi amhe nuai doi ni ko ado next time da koi competition yaur su first ta bangam na ba kana hona si ko ado akoi se Heeyaileima unajare yam nuai re Heeyaileima ga thengna ba unaba wari sa phang chaba akoi ji nahan akoi gi competition adu da Heeyaileima na haibigi ba Leiteng Thanghai edu koi Mabung Taret hari YouTube channel sina amuka nahongna na puduna lakchari miyam yeng tabina ba pun miyam gi puning chingsinjari amadi like comment share maruina koi gi comment do pibi ba kawidna ba amuka subscriber amadi viewers punma ku puning chingsinjari thank you
Hai ma'am, với cái channel phi Heeyaileima की Leiteng Thanghai की video du yang biramgani mungaramgani haina su khanjai duga makha ta ko video ma'am की apa magi matungina makal makha की video thagat jarakani Mabung Taret की channel bu ma'am nungsi biduna support to view amadi ngasi की दमुतदी ma'am bye bye